Good afternoon. Ahanbada mayambu kurumjari. Ngasigi topic asi akoigi engineer amana aduga akoigi architect aduga akoigi building construction tawbada mari lainariba agency mayam yamna toina akoigi day to day life ta discussion tawbada yamna maru oina discussion tawnariba topic amagi matangdani hariba topic asi akoigi building amasi kayamu green oibage haibisi matangda aduga akoina building se broadly makhan ani thon khaidok pi ai akoigi residential building haiba maga aduga non residential building haiba maga adunga si aina focus tawning si akoigi non residential building gi matangdani adusu maru oina akoigi hospital ama saba matamda green features se kaidobagi hapataka tai aduga green features haga karino hamna akoigi machu green asang badu adu literally mean tawbnate green habigi meaning di akoigi ma se building se kayamuk nature de close oi aduga magi building si run tawba matamda nataga saba matamda nataga thuaiba matamda nature de kayamuk harm tawi tawde habigi matang dani adu yam nature de close taw targadi akoigi magi laiminariba akoigi manak nakpasingda akaiba pidragadi haiba building adu green yamna oiba chingi aduna building haiba building asi akoigi green kayamu oi hebasi akoigi scientific oina akoina rating system ama yam kana tawi mayam su khangbiramgani akoina india da maru oina akoina follow tawribasi akoigi IGBC haina lai akoigi Indian Green Building Council haina hariba council asina akoigi mangonda apply torokpa akoigi building sing asi rating p aduga magi scheme dugi matungina maduda phangakpa marks dugi matungina for example akoigi 50% phangta gadi ma se akoigi complied oiba hai aduga 60% hen taragadi silver rating p aduga 70% helagana akoigi gold rating aduga if the mark overall mark is more than 80% adu itagadi ma se platinum rating haina adumaina rating p adu itagadi rating di haiba hospital building asi gold rated building ne hai taragadi masi kayamuk yamna green oibage haibasi hairiba rating adudagi akoina khangba yai aduna akoigi green rating si kamaina logodoge aduga kari daka tage hamtamda first akoina any project ama taw matamda haurakpadigi hauna hairiba akoigi council IGBC hairiba sida akoina register taw daga tai registration tawra matungda akoigi mana mogi qualified engineers tharaga time to time mogi documentation maduga site verification si mayam adum tawra matungda hayeng kona moina building si loira matungda akoigi provisional pirakani aduga provisional pira matungda mogi chahi ama ani kumba simon observe toroga measurement and verify tawra matungda energy auditing guma tawra matungda moina akoigi final certificate pirakani sumaina tawi akoigi process haitare aduga maru oina akoigi green building features si akoina broadly asi je akoigi manga thokna discuss tawge ahanbada haiba building ase akoigi indoor environment quality and well being haitare haiba sida mase kayamuk mana follow tawi habidi magi manungda room dugi manungda akoigi fresh air kyam phangi adu akoigi tobacco smoke control system leitabra hawa nungsit ventilation phawra phatabra haiba chingji yankani si akoigi mandatory requirement lai adu ani subuda akoigi magi sanitation and hygiene haitare adu sanitation and hygiene sida masi akoigi solid waste management system phajana leitabra aduga biomedical waste management system leitabra haiba su yankani asi akoigi mandatory requirement ni aduga next da akoigi energy and water conservation akoigi rain water harvesting system yaudabra aduga sinariba fitting sing adu akoigi energy efficient oibra oidabra water efficient oibra oidabra haiba yankani aduga matungda building material and resources haiba sida akoigi building chaba matamda magi akoigi adudagi tholokpa waste material sing adu kamaina handle tawi phajana tawbra tawdabra laikai da upun thondabra haiba sing asi loina moina check torokani aduga yam maru oiba mun akoigi architect sing aju khangadauba singnadi akoigi town planners natra akoigi
administratorna khanggadauba aduga akhoi sida focus tawgadau si akhoi point amana akhoi site selection and planning haitare site selection ji phasana tawgadabani akhoi site selection ji lalagadi project adu phajabo oiroi aduga planning side gi akhoi hairiba mafamdugi local bodies ki magi akhoi mogi rules and regulations bylaws phasana follow tawdabra haibisi yam taka tai aduga site selection da akhoi matik chaba mafam chaba jaga oigadabani hairiba building adu hospital adu sabada chanagadra chanaroidra aidi nakanda akhoi factory laita sajiluragadi aduda akhoi amangonda pollution duna maram oiraga site selection lanbu singani aduga soil erosion laiba laitaba adaidi manakta akhoi air pollution thokan ba jaga oibra oidabra soil erosion laiba laitabra akhoi mai water level adi air pollution adi light pollution hai pollution thokpu yaba site sing di khara lapthokna yaragadi laitaba famda site select tobiragadi hospital adugi proper oiba site oigani haina adumaina mayamna thajanai aduna si khakta nate atopa mayam mandatory nataba points mayam am lairi aduna haiba points mandatory point plus aduga khoigi atopa points sing asi marking tora matungda overall khoigi phangabo mark gi matung inna haiba hospital adu rating pijarakani masini aduga khoigi architect ama oire na tak engineer ama oire har ga khoina building se hekta sabana ta bhaidi makhong hagolaga daidi beam hapani slab hairani phalang kharani flooring torani thonglaw hapani fitting hapani adu hokta na ta bhai tare ko adi magi building ama se magi life ama leijari life asi khogi kamana lively ohelli haibada khoi mangonda changai ba khogi nungse se fresh oibra oidabra nungsa mangan changaktabra thonglaw hangdong tamda mai nakan kari uwa ubra udabra khogi sound therapy and water therapy adi nungsit aduga magi changak ko hekda khogi phungkat poi da bhai tare ko hariba aspect mayam si akhoi yam munna khangba da ka tai natraga di khogi ek changning de pok bai do aduna building hek changma damna changning ba pok ka do ngai tare aduga khogi anaba ne haraga henna nar ka do ba anata bai tare hek changma wakhan nongai ba aduga changma hek phagado man ba dugumba environment create tawado bani do hariba environment si create tongnaba honna ban tamda khogi hariba IGBC na piriba khoi guideline si green healthcare rating system asi follow taw taragadi automatically khoi hariba point sing asi adum masana maranai adum oijakhraga ni haibadi changong tamda khoi fresh air phangabani na dadi wakhan nongai ba dadi thuna phaba aduga even mogi sinariba fittings mayam aduna maram oiraga khogi hospital adugi overall magi running cost se hantarakani magi bill hantarakani adu ising do akhoi phajana sinarabani na water consumption hantarakani adu rain water harvesting leirabani na khogi nature conservation anda mateng panga ani hospital duna maram oiraga aduna sigumba point mayam asi follow tawbuduni akoina green oiba ina hairise masini ngasigi topic si green gi matang dani aduna akoina green hairaga hospital la haktanate any infrastructure tawbiya yum do biya at school do biya office do biya anywhere the concept of green can be followed everywhere anywhere masini video si kitang kanai khalagadi mayam like tawbiramo thank you so much matam kuirabagi tungda haiba topic asiga mulak chabani mathangda engineering related aduga khogi infrastructure development gi matangda topic anoba ma puraga mulak chige mayambu khurumjari jai hind jai bharat